ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯇꯝꯐꯥꯂꯩꯃ 13 ꯁꯨꯕ ꯇꯥꯡꯀꯛ꯫ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯅꯤ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯇꯤꯅ ꯃꯄꯥꯟꯗ ꯁꯨꯝ ꯊꯣꯛꯂꯛꯄꯗ ꯆꯤꯡꯈꯩꯅ ꯀꯞꯂꯒ ꯍꯦꯔꯤꯁꯟꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯄꯤꯂꯔ ꯃꯈꯣꯡꯒꯤ ꯃꯔꯨꯝꯗ ꯂꯨꯝꯂꯒ ꯇꯥꯔꯝꯃꯤ꯫ ꯆꯤꯡꯈꯩ: ꯚꯥꯏ, ꯑꯩ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯃꯥꯒꯤ ꯐꯤꯕꯝ ꯑꯁꯨꯝ ꯁꯣꯛꯆꯤꯜꯂꯛꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯏꯃꯥꯅ ꯂꯪꯁ ꯀꯦꯟꯁꯔ ꯅꯥꯔꯦ ꯍꯥꯏꯅ ꯈꯪꯈ꯭ꯔꯕ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯃꯗꯣ ꯏꯃꯥꯒꯤ ꯅꯥꯀꯣꯡ ꯌꯧꯍꯟꯕ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯏꯃꯥꯒꯤ ꯅꯥꯀꯣꯡ ꯍꯦꯛ ꯌꯧꯈꯤꯕꯗ ꯏꯃꯥꯒꯤ ꯃꯊꯥꯏ ꯅꯨꯡꯉꯥꯏꯈꯤꯔꯣꯏ꯫ ꯚꯥꯏ, ꯑꯩ ꯇꯁꯦꯡꯅ ꯏꯃꯥꯒꯤ ꯈꯟꯕꯗ ꯋꯥꯏꯌꯦ꯫ ꯏꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯕ ꯑꯩꯁꯦ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯅꯤ? ꯃꯃꯥ ꯃꯄꯥ ꯂꯩꯇꯕ, ꯄꯨ ꯄꯥꯡ ꯁꯨꯗꯕꯒꯤ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯍꯧꯔꯅꯤꯀꯣ ꯚꯥꯏ꯫ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯃꯆꯥꯅꯦ ꯍꯥꯏꯅꯈꯤꯗꯧ ꯁꯔꯨꯛꯄꯨꯗꯤ ꯏꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈ꯭ꯔꯒꯦ꯫ ꯍꯦꯔꯤꯁꯟ ꯃꯤꯠꯂꯨꯗ ꯄꯤꯔꯥ ꯆꯦꯅ: ꯋꯥꯈꯜꯗꯣ ꯑꯗꯨꯛ ꯍꯟꯊꯅꯁꯨ ꯈꯟꯖꯤꯟꯒꯅꯨ ꯚꯥꯏ꯫ ꯅꯪꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯏꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯣ, ꯑꯩꯗꯤ ꯀꯅꯥꯒ ꯃꯔꯨꯞ ꯁꯥꯟꯅꯍꯧꯒꯅꯤ? ꯑꯩꯒꯤ ꯑꯁꯦꯡꯕ ꯊꯥꯖꯕ ꯃꯔꯨꯞꯇꯤ ꯅꯪ ꯈꯛꯇꯅꯦ ꯚꯥꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯔꯒ ꯄꯇꯤ ꯃꯤꯠꯀꯤ ꯄꯤ ꯑꯗꯨ ꯈꯥꯝꯕ ꯌꯥꯗꯅ ꯃꯈꯣꯜ ꯊꯣꯛꯇꯅ ꯐꯦꯟꯅ ꯀꯞꯂꯤ꯫ ꯆꯤꯡꯈꯩꯅ: ꯚꯥꯏ, ꯑꯩ ꯁꯪꯁꯥꯔꯁꯤꯗ ꯍꯤꯡꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ꯫ ꯄꯇꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯍꯧꯕꯗꯒꯤ ꯄꯇꯤꯅ ꯃꯥꯒꯤ ꯂꯩꯅꯥ ꯈꯪꯈꯤ꯫ ꯃꯗꯨ ꯍꯦꯛ ꯈꯪꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯄꯇꯤ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯅ ꯀꯞꯇꯨꯅ ꯂꯦꯟꯈꯤ꯫ ꯍꯣꯏꯁꯦ ꯐꯔꯦ, ꯏꯃꯥꯁꯨꯅꯦ ꯏꯁꯥꯁꯦ ꯍꯟꯗꯛꯇꯤ ꯈꯔ ꯅꯨꯡꯉꯥꯏꯕꯒꯨꯝꯅ ꯇꯧꯏ꯫ ꯏꯆꯥꯅ ꯑꯩꯕꯨꯅꯦ ꯃꯄꯥꯟ ꯂꯝꯗ ꯄꯨꯗꯨꯅ ꯂꯥꯌꯦꯡꯕꯗꯒꯤ ꯆꯥꯛ ꯆꯥꯕ ꯈꯔ ꯌꯥꯔꯦ꯫ ꯄꯇꯤꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯕꯗꯤ ꯃꯆꯥꯅꯨꯄꯥꯅ ꯅꯨꯡꯉꯥꯏꯔꯣꯏ ꯈꯟꯗꯨꯅ ꯊꯦꯝꯖꯤꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯦꯔꯤꯁꯟꯅ ꯆꯥꯛ ꯆꯥꯕꯒꯤ ꯀꯧꯔꯛꯇꯨꯅ ꯆꯤꯡꯈꯩꯅ ꯃꯃꯥꯕꯨ ꯆꯥꯛ ꯏꯟꯕꯤꯔꯝꯃꯤ꯫ ꯁ꯭ꯀꯨꯜꯗꯅꯤ, ꯀꯕꯤꯇꯥꯒ ꯉꯥꯟꯕꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯒꯨꯜꯃꯣꯍꯔ ꯄꯥꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯉꯥꯟꯕ: ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯥꯏꯌꯣ ꯍꯥꯏꯕꯗꯣ ꯍꯥꯏꯈ꯭ꯔꯕꯣ? ꯍꯣꯏ, ꯍꯥꯏꯈ꯭ꯔꯦ꯫ ꯃꯥꯗꯤ ꯀꯔꯤ ꯍꯥꯏꯔꯛꯀꯦ? ꯃꯥ ꯀꯅꯥꯒ ꯁꯨꯅꯕ ꯄꯥꯝꯗꯦ, ꯁꯔ ꯉꯥꯟꯕꯗꯁꯨ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯈ꯭ꯔ ꯍꯥꯏꯕꯤꯌꯣꯅ ꯍꯥꯏꯔꯛꯏ꯫ ꯉꯥꯟꯕ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ, ꯑꯗꯨꯒ ꯍꯥꯏꯔꯛꯏ: ꯐꯔꯦ, ꯑꯗꯣ ꯁꯛ ꯎꯅꯗ꯭ꯔꯃꯛꯁꯨ ꯅꯣꯡꯃ ꯅꯪ ꯃꯣꯏꯗ ꯑꯃꯨꯛꯇꯪ ꯆꯠꯄꯤꯌꯨ꯫ ꯑꯗꯨꯒ ꯋꯥꯗꯨꯁꯨ ꯍꯥꯟꯅ ꯈꯔ ꯍꯧꯗꯣꯛꯈ꯭ꯔꯕꯅꯤꯅ ꯑꯍꯦꯟꯕ ꯈꯔ ꯑꯃꯨꯛ ꯅꯪꯅ ꯍꯧꯗꯣꯛꯑꯝꯃꯨ꯫ ꯍꯥ? ꯀꯔꯤ ꯑꯍꯦꯟꯕꯅꯣ ꯍꯥꯏꯁꯤꯕꯣ? ꯌꯨꯝꯗ ꯑꯍꯜ ꯊꯥꯔꯒꯦ ꯍꯥꯏꯕ ꯋꯥꯔꯣꯜꯗꯣ ꯑꯗꯨꯝꯇ ꯍꯧꯗꯣꯛꯑꯝꯃꯨ꯫ ꯍꯣꯏ, ꯃꯣꯏ ꯃꯕꯨꯡꯅꯁꯨ ꯑꯩꯁꯦ ꯃꯣꯏꯗ ꯑꯃꯨꯛꯇ ꯂꯥꯛꯑꯣꯅ ꯍꯥꯏꯔꯤ꯫ ꯀꯔꯤ ꯍꯥꯏꯗꯧꯔꯤꯅꯣꯗꯤ ꯈꯪꯗꯦ, ꯑꯗꯨ ꯌꯦꯡꯒꯦ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯣ꯫ ꯌꯦꯡꯕ ꯅꯠꯇꯦ, ꯋꯥꯗꯣ ꯍꯧꯗꯣꯛꯂꯝꯃꯨ꯫ ꯄꯨꯡ 9 ꯇꯥꯁꯤꯜꯂꯛꯂꯦ꯫ ꯇꯝꯐꯥ ꯗ꯭ꯔꯦꯁ ꯇꯞꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯁꯣꯝꯗꯁꯨ ꯆꯤꯡꯈꯩ ꯇꯝꯐꯥꯒ ꯎꯅꯕ ꯆꯠꯂꯣ ꯍꯥꯏꯕꯒꯤ ꯍꯦꯔꯤꯁꯟꯒ ꯉꯥꯡꯅꯔꯝꯃꯤ꯫ ꯍꯦꯔꯤꯁꯟ: ꯚꯥꯏ, ꯃꯇꯝꯁꯦ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯤ, ꯁꯠ ꯂꯣꯏꯁꯤꯜꯂꯣ ꯀꯩꯗꯧꯔꯒꯦ? ꯁꯤ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯕꯅꯤ꯫ ꯑꯁ ꯚꯥꯏ! ꯌꯥꯔꯦ, ꯑꯁꯀ ꯅꯠꯇꯦ, ꯁꯠ ꯂꯣꯏꯁꯤꯜꯂꯣ꯫ ꯆꯤꯡꯈꯩ ꯌꯥꯝ ꯇꯟꯅ ꯂꯣꯏꯁꯤꯜꯂꯒ ꯇꯝꯐꯥꯕꯨ ꯎꯅꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯇꯝꯐꯥ ꯇꯞꯅ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯜꯂꯤ꯫ ꯁꯤꯂꯥ ꯃꯆꯥꯅꯨꯄꯤꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯆꯪꯂꯛꯄꯗ ꯇꯝꯐꯥ ꯗ꯭ꯔꯦꯁ ꯅꯥꯟꯅ ꯂꯩꯕ ꯎꯕꯗꯨꯗ ꯍꯪꯂꯛꯏ: ꯍꯩꯃꯥ, ꯀꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪꯕꯣ? ꯃꯥ, ꯑꯩ ꯏꯃꯥꯟꯅꯕꯤ ꯑꯝꯇ ꯎꯅꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯅꯪꯗꯤ ꯀꯔꯥꯏꯗ ꯅꯃꯥꯟꯅꯕꯤ ꯎꯅꯔꯨꯗꯧꯔꯤꯕ? ꯄꯣꯊꯥꯔꯒ ꯂꯩꯒꯤꯗꯤ ꯂꯩꯇ꯭ꯔꯦꯗꯅ꯫ ꯅꯁꯥꯉꯝꯗ ꯂꯩꯔꯤꯗꯨꯗ ꯅꯃꯥꯟꯅꯕꯤ ꯎꯅꯕ ꯆꯠꯇꯧꯔꯤꯗꯨꯕꯨ ꯅꯃꯥꯟꯅꯕꯤꯗꯨꯗꯤ ꯁꯤꯗ ꯂꯥꯛꯄ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ? ꯅꯠꯇꯦ, ꯀꯗꯥꯏꯋꯥꯏꯗꯒꯤ ꯅꯃꯥꯟꯅꯕꯤꯅꯣ, ꯀꯌꯥꯝ ꯂꯥꯞꯄꯅꯣ ꯅꯪꯅ ꯆꯠꯇꯧꯔꯤꯗꯨꯕꯣ? ꯁꯤꯂꯥ ꯃꯆꯥꯅꯨꯄꯤꯗ ꯉꯥꯡꯂꯤ꯫ ꯇꯝꯐꯥꯁꯨ ꯇꯞꯅ ꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯏ꯫ ꯑꯜꯃꯤꯔꯥ ꯃꯅꯨꯡꯗꯒꯤ ꯍꯦꯟꯕꯦꯒ ꯑꯗꯨ ꯂꯧꯊꯣꯔꯛꯂꯒ "ꯏꯃꯥ, ꯑꯩ ꯀꯨꯏꯔꯛꯂꯣꯏ, ꯁꯠ ꯂꯥꯛꯀꯦ" ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯁꯤꯂꯥꯅ:
Hay, ngaiko ni nangbo. Ngaiko haibaninehe. Romain mapanda famlaga leirami. Tampha masana na tholakpa ubada. Bema, nangbu kadai chatke hairibano? Tamo, ai manabi amta unarugina tawbani satlake. Masi hairaga Tampha khongkap ani hum kanba horakpada Romaina. Ngaiko. Wahai du Tampha chap lepdaga mamaya du onthorei Romaina. Namanabi do karai dagino kayam lapano. Lam do lapagadi tamoga chatminarasi. Yarni tamo yam lapanati. Ngaiko adu arabasu tamoga chatminarusi. Yarni haibani tamo ai falaki kuiroigeba ai chale tamo. Masi hairam laga thokri Sila Romain makoyani Tamphana chatkiba maike duda yengduna lehawi. Jingkai samu makongde leplaga Tampha lakpa ngairami. Tampha su jingkai gi wakal khana khana gari tongduna lai. Ngihak leraga Tampha gari dagi kumtharakpada urai. Jingkai masa ado ipa pakhatpoi kaiboy Tampha da direct yengduna leiba ngamde. Tampha su jingkai gi manak tamna laklaga mamay ado leitoklaga lepduna lei. Makoyani tumin tumina wa amata ngangnadana leplaga lei. Jingkai tapna hairei. Lao, pakamda chalurasi. Tampha wa ngangdi jingkai gi gari maningda tongduna chatkri. Romain su Tamphana chatkraba matung Tampha gi matung inaraga tapna sum laklami. Pak yoraduna makoyani punna changminarakduna potha sangamada faminaduna wari sanarami. Tampha di tumina lei. Jingkai wa gamta ngangridubu kaigino. Minute ama leiraga Jingkai tapna hairei. Nasado yam soksulami. Tampha mitludagi pirang sintharaduna tapna kumlei. Tamo ai karisu tawdi. Romain su lumduna makoyani na wari sanaba do tarami. Jingkai nangbu karimta chadrabo. Makoyani na wari sanaba se second manga taramuk leiraga marau leina tapna tapna wari sanai. Tampha nungairiba natro? Nungaina leiramgadaba manbra? Thamoigi awaba masak khangbidaba mi amada aina kari amuk hairukini? Luhongbagi matamdi leplabo. Jingkai na haiba wa adu Romain na taraduna ingakna wakalda karino mana hairisibo. Aikoi Tamphabu ai khanghandabida chelu khotlubaga yauraba jala. Cheluraga nupadu pamdre haiduna inthorakpadagi Tamphana mathai nungaitabadagi ngasigi phibam asi oiribra. Asumna wakal mawon khali. Tampha su kaplaga hairei. Tamo ai kari khumo haibano? Ai thamoigi awabasi kitangta oirabasu khangbiyu kaidobage. Ai yamna ware tamo. Jingkai Tamphagi makut ado pairaga mitludagi pirang sinthaduna hairei. Se Tampha kapkano. Ai nangmudi yamna nungsi. Adubo ai nangi nafamda tasengni yetpa pamkidabana. Ai nangondagi lapthoklagi lepkibani. Tamo ai kari ira leibagino? Aigi ifamdagi tamona lapthoklagi lepdiba. Tampha nangi luhongbada ai nangamgadaba karino mapangi hairo. Ai sukhangi tamona aibu nungsiba natte haiba. Aigi iral kaya haizilaga aigi ifamdagi lapthoke khallaba natro? Ai siraga tamona pelo. Adubo ai tamoda ngasidi wahang amattadi hangningi. Nangna hangingbado karino hekta hango Tampha? Tamoda aibu engage tawi haina hairakliba mi ase kanano? Madu matangdi singna takpiyo. Noma Miss Kavitana aingonda phone tawduna hairakibani. Handakti Tampha ngakna Jingkhaidi yenglaga thazadana hairei. Ha asingba haibiyo tamo. Hauzik aina hairibase asingmani Tampha. Ai nangi nafamda minamba pamde.
ꯇꯝꯐꯥ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯤ꯫ ꯀꯔꯤ? ꯑꯩꯅ ꯁꯨꯛ ꯌꯥꯝꯅ ꯊꯥꯖꯅ ꯂꯣꯏꯅꯔꯤꯕꯤ ꯃꯥꯅ ꯑꯩꯒꯤ ꯏꯐꯝꯗ ꯃꯤꯅꯝꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯆꯤꯡꯈꯩꯁꯨ ꯇꯝꯐꯥꯗ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯇꯝꯐꯥꯗ ꯑꯩꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯔꯤꯕ ꯃꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯑꯗꯨꯁꯨ ꯇꯝꯐꯥꯅ ꯀꯕꯤꯇꯥꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯥꯏꯅꯅꯕ ꯁꯤꯜꯂꯤꯕ ꯑꯁꯤ ꯀꯕꯤꯇꯥꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯇꯝꯐꯥ ꯀꯕꯤꯇꯥꯕꯨ ꯌꯥꯝꯅ ꯋꯥꯔꯧꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯑꯗꯨ ꯂꯣꯏꯅ ꯈꯪꯅꯔꯛꯂꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯨꯡꯉꯥꯏꯅꯗꯕ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯤ꯫ ꯇꯝꯐꯥꯅ ꯀꯞꯇꯨꯅ ꯃꯥꯅ ꯍꯨ ꯊꯛꯂꯨꯕꯒꯤ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯆꯤꯡꯈꯩ ꯇꯝꯐꯥꯒꯤ ꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤ ꯑꯗꯨ ꯇꯞꯅ ꯇꯩꯊꯣꯛꯄꯤꯔꯒ, ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯐꯝꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯞꯊꯣꯛꯀꯦ ꯈꯜꯂꯔꯣꯏ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯇꯝꯐꯥ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯪꯁꯥꯔꯁꯦ ꯊꯥꯗꯣꯛꯇꯨꯅ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯆꯤꯡꯈꯩ ꯃꯈꯨꯠꯇꯨꯅ ꯇꯝꯐꯥꯒꯤ ꯃꯆꯤꯟꯗ ꯃꯦꯜꯂꯒ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯅꯪ ꯌꯥꯎꯗ꯭ꯔꯕ ꯁꯪꯁꯥꯔꯁꯤꯗ ꯏꯇꯣꯝꯇ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ? ꯐꯔꯦ, ꯅꯁꯥꯗꯣ ꯆꯥꯕ ꯊꯛꯄ ꯃꯇꯝ ꯁꯣꯏꯍꯟꯒꯅꯨ, ꯆꯥꯡ ナꯏꯅ ꯆꯥꯎꯋꯣ꯫ ꯑꯗꯣ ꯆꯠꯅꯕ ꯇꯧꯔꯁꯤꯔꯥ? ꯏꯃꯥꯗꯣ ꯃꯁꯥ ꯀꯟꯅ ꯉꯝꯗꯅ ꯂꯩꯍꯧꯔꯤꯌꯦ꯫ ꯍꯣꯏ, ꯆꯠꯂꯁꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯈꯤ꯫ ꯔꯣꯃꯦꯟꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯂꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯤꯂꯥ ꯃꯥꯅ ꯏꯆꯥꯒ ꯑꯗꯨꯛ ꯂꯨꯅ ꯂꯣꯏꯅꯔꯒ ꯏꯆꯥꯗ ꯃꯤꯅꯝꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯕꯨꯁꯨ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯖꯤꯟꯗꯨꯅ ꯏꯆꯥꯒ ꯀꯥꯏꯅꯅꯕ ꯁꯤꯜꯂꯤꯕ? ꯅꯠꯇꯦ, ꯃꯉꯣꯟꯗ ꯏꯆꯥꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯕ ꯊꯕꯛ ꯇꯧꯔꯝꯃꯒꯦꯕ? ꯐꯩ, ꯀꯕꯤꯇꯥꯗꯣ ꯏꯃꯥꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯒꯦ꯫ ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯅ ꯀꯕꯤꯇꯥꯗꯣ ꯃꯣꯏꯒꯤ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯂꯩꯕ ꯅꯨꯃꯤꯠ ꯑꯃꯗ ꯂꯥꯛꯑꯣꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯣ ꯍꯣꯔꯦꯟ ꯏꯆꯜꯗ ꯐꯣꯟ ꯇꯧꯍꯜꯂꯒꯅꯦ ꯀꯔꯤ ꯅꯨꯃꯤꯠꯇ ꯂꯥꯛꯄ ꯌꯥꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯍꯪꯍꯜꯂꯁꯤ꯫ ꯒꯥꯔꯤ ꯃꯅꯨꯡꯗꯅꯤ ꯆꯤꯡꯈꯩ ꯇꯝꯐꯥꯕꯨ ꯀꯧꯔꯛꯏ꯫ ꯇꯝꯐꯥ, ꯋꯥ ꯑꯝꯇ ꯍꯥꯏꯒꯦ, ꯅꯪ ꯌꯥꯒꯗ꯭ꯔꯥ? ꯍꯣꯏ, ꯀꯔꯤꯅꯣ ꯍꯥꯏꯔꯣ? ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯦ ꯑꯩ ꯊꯨꯡꯍꯜꯂꯒꯦꯅ ꯈꯜꯂꯤ꯫ ꯀꯔꯤꯅꯣ ꯇꯥꯃꯣ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯐꯅ ꯀꯨꯏꯔꯦ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯃꯃꯧ ꯑꯃ ꯄꯨꯁꯤꯜꯂꯣꯅ ꯍꯥꯏꯕ꯫ ꯆꯤꯡꯈꯩꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯇꯝꯐꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ? ꯍꯣꯏ, ꯍꯥꯏꯔꯣ, ꯌꯥꯔꯒꯗꯤ ꯉꯁꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯤ꯫ ꯑꯩꯒꯤꯗꯤ ꯑꯄꯥꯝꯕꯅꯤ, ꯍꯧꯖꯤꯛꯃꯛ ꯆꯠꯂꯕꯁꯨ ꯌꯥꯔꯦ꯫ ꯍꯥ, ꯑꯁꯦꯡꯕꯒꯤꯔꯣ? ꯑꯗꯨꯗꯤ ꯑꯩ ꯄꯥꯎ ꯄꯤꯈ꯭ꯔꯒꯦꯀꯣ꯫ ꯆꯤꯡꯈꯩ ꯒꯥꯔꯤ ꯑꯗꯨ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯈꯥꯝꯂꯒ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯒ ꯃꯌꯨꯝꯗ ꯀꯣꯜ ꯇꯧꯒꯦ ꯇꯧꯏ꯫ ꯇꯝꯐꯥ, ꯀꯔꯤꯒꯤꯅꯣ ꯁꯥꯏꯗꯇ ꯒꯥꯔꯤ ꯈꯥꯝꯃꯤꯁꯤꯕꯣ? ꯌꯨꯝꯗ ꯄꯥꯎ ꯄꯤꯈꯤꯒꯦ ꯇꯧꯕꯅꯤ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯍꯦꯔꯤꯁꯟꯒꯤ ꯀꯣꯜ ꯂꯥꯛꯏ꯫ ꯆꯤꯡꯈꯩ, ꯃꯉꯣꯟꯗ ꯑꯩꯅ ꯇꯧꯒꯦ ꯇꯧꯔꯒ ꯃꯥꯅ ꯍꯥꯟꯅ ꯇꯧꯁꯤꯜꯂꯛꯏ꯫ ꯍꯜꯂꯣ ꯚꯥꯏ꯫ ꯍꯦꯔꯤꯁꯟꯅ, ꯅꯪ ꯂꯥꯛꯇ꯭ꯔꯤꯕꯣ ꯚꯥꯏ? ꯂꯥꯛꯑꯦ ꯚꯥꯏ, ꯌꯧꯔꯛꯇꯣꯔꯦ, ꯃꯥꯁꯨ ꯌꯧꯔꯛꯂꯅꯤ꯫ ꯍꯦꯔꯤꯁꯟꯁꯨ ꯉꯛꯅ ꯍꯥꯏꯔꯛꯏ꯫ ꯍꯥ, ꯑꯁ ꯚꯥꯏ, ꯑꯩꯅ ꯀꯣꯜ ꯇꯧꯔꯛꯂꯤꯁꯦ ꯏꯃꯥꯒꯤꯅꯤ꯫ ꯆꯤꯡꯈꯩꯁꯨ ꯄꯥꯈꯠꯅ ꯇꯝꯐꯥꯅ ꯈꯪꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯄꯟꯗꯕꯤꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯍꯦꯔꯤꯁꯟꯅ, ꯚꯥꯏ, ꯈꯪꯗ꯭ꯔꯦ ꯑꯩꯁꯨ, ꯅꯪ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ꯫ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯆꯤꯡꯈꯩꯅ, ꯍꯣꯔꯦꯟ ꯑꯩ ꯀꯣꯜ ꯇꯧꯔꯛꯀꯦ ꯇꯝꯐꯥ, ꯑꯗꯨꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ꯫ ꯀꯩꯅꯣ, ꯀꯩꯗꯧꯔꯒꯦ? ꯅꯁꯥꯗꯨꯕꯨ ꯏꯄꯤꯡ ꯄꯤꯡꯂꯤꯗꯨꯕꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯑꯅꯥꯕ ꯍꯦꯟꯖꯤꯟꯕ ꯃꯥꯜꯂꯦ, ꯑꯗꯨꯒꯤ ꯈꯔ ꯊꯨꯅ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯏ꯫ ꯆꯤꯡꯈꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯝꯐꯥ ꯅꯨꯡꯉꯥꯏꯇꯅ, ꯍꯣꯏ, ꯑꯗꯣ ꯌꯨꯝ ꯌꯧꯕꯒ ꯄꯥꯎ ꯄꯤꯔꯛꯎꯀꯣ꯫ ꯍꯣꯏ, ꯄꯤꯔꯛꯀꯦ꯫ ꯑꯁꯨꯝꯅ ꯇꯝꯐꯥꯕꯨ ꯊꯣꯡꯒꯥꯜꯗ ꯊꯅꯝꯂꯒ ꯆꯤꯡꯈꯩꯁꯨ ꯃꯌꯨꯝ ꯇꯝꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯒ ꯂꯥꯛꯏ꯫ ꯇꯝꯐꯥ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯃꯨꯡꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯌꯥꯟꯊꯔꯒ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯐꯝꯂꯤ꯫ ꯁꯤꯂꯥ ꯇꯝꯐꯥ ꯆꯪꯈꯤꯕ ꯎꯏ ꯍꯥꯏꯗꯨꯅ ꯇꯝꯐꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯍꯜꯂꯛꯑꯕ꯭ꯔꯥ ꯏꯕꯦꯝꯃ? ꯍꯣꯏ ꯃꯥ, ꯍꯜꯂꯛꯑꯦ꯫ ꯐꯔꯦ ꯐꯔꯦ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ꯫ ꯆꯤꯡꯈꯩ ꯒꯥꯔꯤ ꯑꯗꯨ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯈꯥꯝꯂꯒ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯒ ꯃꯌꯨꯝꯗ ꯀꯣꯜ ꯇꯧꯒꯦ ꯇꯧꯏ꯫ ꯇꯝꯐꯥ,
ꯃꯁꯤ ꯍꯥꯏꯔꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯉꯥꯟꯕꯅ ꯇꯝꯐꯥꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯇꯝꯐꯥ ꯀꯣꯜ ꯑꯗꯨ ꯔꯤꯁꯤꯞ ꯇꯧꯗꯦ꯫ ꯉꯥꯟꯕꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯣꯜ ꯑꯗꯨꯝ ꯇꯧꯁꯤꯜꯂꯛꯏ꯫ ꯇꯝꯐꯥ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ ꯀꯣꯜ ꯑꯗꯨ ꯔꯤꯁꯤꯞ ꯇꯧꯔꯒ ꯇꯨꯃꯤꯟꯅ ꯂꯩ꯫ ꯍꯜꯂꯣ ꯇꯝꯐꯥ, ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯪꯕꯣ? ꯑꯦ ꯀꯩꯗꯧꯔꯒꯦ ꯋꯥꯒ ꯑꯝꯇ ꯉꯥꯡꯗ꯭ꯔꯤꯗꯨꯕꯣ? ꯇꯝꯐꯥ, ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ꯫ ꯍꯌꯦꯡꯁꯦ ꯑꯃꯨꯛꯇ ꯅꯪꯒ ꯊꯦꯡꯅꯁꯤꯔꯥ? ꯁꯥꯔ, ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨ, ꯑꯩ ꯉꯁꯤꯗꯤ ꯁꯥꯔꯗ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ꯫ ꯍꯥ, ꯀꯔꯤ ꯋꯥꯅꯣ? ꯍꯦꯛꯇ ꯍꯥꯏꯌꯣ ꯇꯝꯐꯥ꯫ ꯁꯥꯔ, ꯑꯩ ꯆꯤꯡꯈꯩꯒ ꯃꯔꯤ ꯂꯩꯅꯩ꯫ ꯑꯩ ꯃꯥꯒꯤꯗꯃꯛꯇ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯦꯞꯂꯒꯦ ꯈꯜꯂꯤ꯫ ꯉꯥꯟꯕꯗꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯐꯖꯅ ꯊꯦꯝꯂꯒ ꯍꯥꯏꯅꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯇꯞꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯏ꯫ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯇꯝꯐꯥ? ꯑꯩꯗꯤ ꯅꯪꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛ ꯍꯥꯏꯕ ꯉꯝꯂꯣꯏ꯫ ꯅꯪꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯦ ꯍꯥꯏꯅ ꯐꯥꯎ ꯂꯦꯞꯈ꯭ꯔꯦ꯫ ꯁꯥꯔ, ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯑꯩ ꯆꯤꯡꯈꯩꯒꯤꯗꯃꯛꯇ ꯂꯦꯞꯂꯤ꯫ ꯇꯝꯐꯥ, ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ꯫ ꯁꯥꯔ, ꯋꯥꯔꯧꯕꯤꯅꯨ, ꯑꯩꯒꯤꯗꯤ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ꯫ ꯐꯔꯦ, ꯑꯗꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ꯫ ꯁꯥꯔ ꯆꯤꯡꯈꯩꯁꯦ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯕꯤꯔꯕ꯭ꯔꯥ? ꯅꯨꯄꯤꯗꯣ ꯁꯥꯔ ꯆꯤꯡꯈꯩꯒꯤ ꯌꯨꯝꯗꯒ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯄꯅꯤ꯫ ꯍꯟꯗꯛꯇꯤ ꯇꯝꯐꯥ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯆꯤꯡꯈꯩꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯒ ꯐꯅ ꯃꯔꯤ ꯂꯩꯅꯒꯦꯔꯥ ꯂꯩꯅꯔꯣꯏꯒꯦꯔꯥ, ꯅꯨꯄꯤ ꯑꯗꯨꯅ ꯃꯌꯨꯝꯗ ꯐꯅ ꯆꯠꯂꯕꯁꯨ ꯆꯤꯡꯈꯩꯗꯤ ꯑꯩ ꯈꯛꯇꯒꯤꯅꯤ꯫ ꯏꯕꯥꯅꯤꯒꯤ ꯃꯔꯤꯗ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯌꯦꯡꯁꯤꯟꯕꯤꯔꯤꯗꯨꯕꯨ ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩꯒꯦ ꯍꯥ? ꯉꯥꯟꯕ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯅꯤ꯫ ꯇꯝꯐꯥꯕꯨ ꯇꯞꯅ ꯀꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯇꯝꯐꯥꯅ, ꯌꯥꯔꯦ, ꯇꯥꯅꯤꯡꯗꯦ꯫ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯗꯦ꯫ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯀꯣꯜ ꯇꯧꯔꯛꯀꯅꯨ꯫ ꯃꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯐꯠ ꯊꯝꯈꯤ꯫ ꯉꯥꯟꯕ ꯃꯦꯁꯦꯖ ꯏꯔꯒ ꯊꯥꯖꯤꯜꯂꯛꯏ꯫ ꯅꯪꯕꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕꯒꯤꯅꯤ ꯇꯝꯐꯥ꯫ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯑꯩꯕꯨ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎ ꯄꯤꯔꯝꯗ꯭ꯔꯦ꯫ ꯑꯩ ꯅꯪꯕꯨꯗꯤ ꯀꯥꯎꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯐꯔꯦ, ꯅꯪꯅ ꯑꯗꯨ ꯌꯧꯅ ꯂꯦꯞꯈ꯭ꯔꯕꯅꯤꯅ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏꯒꯦ꯫ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯍꯥꯟꯅꯒꯤ ꯂꯣꯏꯅꯕ ꯑꯗꯨꯒꯨꯝꯅ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯁꯨꯝ ꯂꯣꯏꯅꯁꯤꯀꯣ ꯇꯝꯐꯥ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯦꯁꯦꯖ ꯑꯗꯨ ꯊꯥꯔꯛꯏ꯫ ꯇꯝꯐꯥ ꯃꯦꯁꯦꯖ ꯑꯗꯨ ꯄꯥꯔꯝꯃꯤ꯫ ꯄꯥꯕ ꯂꯣꯏꯔꯒ ꯐꯣꯟ ꯑꯗꯨ ꯃꯣꯟ ꯃꯈꯥꯗ ꯅꯝꯁꯤꯜꯂꯒ ꯊꯝꯈꯤ꯫ ꯁꯣꯝꯗꯅ ꯆꯤꯡꯈꯩ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯄꯇꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯚꯥꯏ? ꯍꯧꯖꯤꯛꯇ ꯃꯁꯥꯁꯦ ꯈꯔ ꯅꯦꯝꯊꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯉꯁꯥꯏꯒꯤꯗꯨꯗꯤ ꯑꯩꯗꯤ ꯂꯩꯇ꯭ꯔꯦꯗꯅ ꯍꯥꯏꯅ ꯈꯜꯂꯨꯔꯕꯅꯤ꯫ ꯆꯤꯡꯈꯩ ꯃꯃꯥꯒꯤ ꯃꯃꯥꯏꯗꯣ ꯇꯞꯅ ꯅꯥꯜꯂꯒ ꯃꯤꯠꯂꯨꯗꯒꯤ ꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯁꯣꯝꯗꯅ ꯄꯤꯁꯛ, ꯆꯤꯡꯈꯩꯗꯨꯕꯨ ꯀꯩꯗꯧꯔꯕꯅꯣꯅꯦ? ꯄꯥꯎ ꯏꯒ ꯑꯝꯇ ꯄꯤꯔꯛꯇ꯭ꯔꯤꯁꯤꯕꯣ? ꯄꯥꯕꯨꯡ, ꯃꯃꯥꯗꯣ ꯃꯁꯥ ꯉꯝꯗꯗꯅ ꯂꯩꯕꯗꯨꯗ ꯃꯥꯁꯨ ꯃꯊꯥ ꯁꯥꯔꯝꯒꯅꯤꯌꯦ꯫ ꯍꯣꯏꯅꯦ, ꯃꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯑꯗꯣ ꯍꯌꯦꯡꯁꯤ ꯏꯕꯥꯅꯤꯃꯨꯛꯇ ꯆꯠꯃꯤꯟꯅꯔꯨꯁꯤ꯫ ꯍꯌꯦꯡ ꯆꯠꯄꯁꯤꯗꯅꯦ ꯅꯪ ꯃꯣꯏꯗ ꯍꯞꯇꯥ ꯑꯃꯃꯨꯛꯇꯤ ꯂꯩꯕꯤꯔꯨꯆꯣ꯫ ꯄꯥꯕꯨꯡ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯀꯦ꯫ ꯄꯥꯕꯨꯡ, ꯃꯗꯨ ꯐꯖꯕ ꯊꯕꯛ ꯅꯠꯇꯦꯗ꯫ ꯃꯤꯅ ꯎꯈ꯭ꯔꯒ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯗꯣꯏꯅꯣ? ꯍꯩ, ꯃꯤꯒꯤ ꯃꯋꯥ ꯂꯧꯕ ꯍꯧꯅꯗꯦ, ꯀꯥꯟꯅꯗꯦ꯫ ꯆꯤꯡꯈꯩꯗ ꯀꯣꯜ ꯑꯃꯨꯛꯇ ꯇꯧ꯫ ꯄꯥꯕꯨꯡꯒꯅꯦ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯒꯦ꯫